online Manipur YouTube channel swing bir pam pum nong pom kana taram nok seri han badem no maru paw am update thamjage Mizoram police ta surrender to rokiba Myanmar gi Lanmee nipugun thoi helicopter na Thinkhre Myanmar gi military junta gi mathak ta lan hori sin National Army Chinland Defense Force CNF CDF ki militant singa numit kharni gi mamang dagi akan mamong da Myanmar Lanmee ga खुद ना कि मिलिटेंट ग्रुप असिना लानगोई जनसन कि म्यांमार की लानमी निफु को हमदोई मिजोरम पुलिस ता सरेंडर तौरक्रे हाइनि नकल अनि की मरकता खुद ना कि असिना मरम ओइदुना ngarang फावबो म्यांमार की लानमी कुंट्रा का मापन सरेंडर तौरक्लग ngasi युक्तना अतोप म्यांमार लानमी मरी सरेंडर तौरकी बनी हाइरि सरेंडर तौरकी म्यांमार लानमी सिंह अदु मिजोरम पुलिस ने स्टेट असि की म्यांमार का ताइनबा ngamkhai Paring de lairiba Jokethar police station da tek takai na thamke adu ngasi home ministry gi pawdak matung in Myanmar Lanmee sing adu Assam Rifles ta kusinar matung de Mizoram gi Champhai district ki nalam khulphaw ahan bu oina purakna matung de Indian Air Force ki helicopter amana Myanmar ta na Thinkhre bani hairim punna surrender tawrki Myanmar Lanmee nifu kum de gi manung de nifu ni thoi de ngasi nungtin pung amarom tarak pada makoi gi leibak ta Thinkhre adu Lanmee amadi sok pana maram oreduna Mizoram gi Champhai district hospital da laikanari hairim thado asik matang da CDF Hal ngoram gi General Secretary na phongdor ki bagi matung ina Chin National Army amasung CDF na Myanmar Lanmee gi kem desa thaki operation gi makoi Mizoram police ta surrender tawrki bani Myanmar Lanmee gi khuthok na ki adu da CDF thamlan lal holup asigi Jania Trump amasung atopa lal holup PDA gi militant sing na punna saruk ya ki bani hairi aduga mathangi update asna ngasi hingnong yaidagi highway ani da matam kaktaba economic blockade chatharagani Kuki NUPI amagi HAKCHANG claim tawradre thasi gi manga da motorcycle ama tonglaga sabina kibam pham khangdriba akham awang leikai digi maibam Abinas amasung ningthaujam Anthony ani gi thawdoka mari leina na ngarang ayuk Kuki jogi Meeoi ani Manipuri police na phajin khibabu condition amata yaudana thadura kadabani haibagi demand tawraduna hayeng hingnong yaidagi NIS2 amasung contract te matam kaktaba economic blockade chatharagani haina committee on tribe and unity kotuna lauthokre Phire basi police na fazin ki Meeoi ani sibu condition yaw nang thaduka dabani haiduna Kangpokpi district ki gamgi faida wakat khungche changsilaba matung de lobani police na fazin ki Meeoi adugi maming na lun khoiso chongloi amasung sat gaugin hangsin kawi hairi economic blockade ki khongjing asi kotuna Meeoi ani sibu police na fazin ki bagi mayuk ta Kangpokpi district ta pungni phuni pani total shutdown khongjing changsilaba matung da makhata ba protest oina chathagadabani hairi lun khoiso chongloi gi masena wakat khongjing asi ga mari lenana phongdo ki police na fazin ki mahaki mawpa yaw Meeoi ani mak Dimapur da makhoi gi makhura buling nabagi da makta thinba chalubani aduga Kangpokpi ta halakpa gi lambi da fazin ki bani hairi makhoi ani fazin ki banata na miyam gi mo amana Kuki jo imung gi Meeoi mari hato khiba thawdo ki matang da sunga si phawda lenga ki maikai de ki lokhat pam thok puthabung amata lokhat tri haina sumaral si ki maramas ne lenga ki maikai de ki achon mirai naina sa threkli be thawung asin hojing mayuk ni ribo wathok sing asi loisin bangam loi hai ki maramas na ngarang ayuk fazin ki Meeoi ani bu condition amata yauduna thador na bagi demand tawraduna hayeng nong yai dagi highway ani makta economic blockade ki khongjing chengsin ke dabani hai ki amarom de lamsang PS ki osi na ngasi thorak ki besteron amada thasi gi taret ke yupung tramatoi gi minute train thoirom tarak pada phangiba pawgi matung in railway construction site ki manak da lairiba Tairen Pokpi amasung atong khuman ani gi marak da laiba mafam amada sina phangkiba masagi sahini purom surabi Kuki NUPI oigani thajaba Meeoi amagi HAKCHANG ngasi phawda kanamata na claim tawradre hairi laikidriba NUPI asi makokta sokpagi mafam sing leram ki thawdok asi gi matang da sumoto case ama lokhat pagal loina na laikidriba gi HAKCHANG rimski mortuary postmortem examination tawkhre Thabuk asi da executive magistrate ama yawbaga loina na video coverage tawki adu bungasi phawda kanamata na HAKCHANG asibu masak tak tuna claim tawradre hairi laikidriba NUPI asi foot mari inchi taraga mathoirom wangi masapai mamai koidai nai amuba amasung angobagi khudang chonba chen panba jacket ama navy blue amasung angobu machuna langba ngak round oiba t-shirt ama samtugi khungrau asangbi ama amasung arangba skirt ama salam ki hairi aduga mathangi update na ozoi da ki halakle Manipuri Legislative Assembly ki kairak hana member oiram batana tana law minister phabu oiram ki saknai roba veteran politician aduga mathangi update na ozoi da ki halakle Manipuri Legislative Assembly ki kairak hana member oiram batana tana law minister phabu oiram ki saknai roba veteran politician okram zoida sakang da Meeoi amana social media gi kuthang the video call hanjin tarok tu ki halagle hari thawdo asigi matang da ozoi na ngasi chief secretary DGP da wakat chiron ama pisin ki bagloina na chiron adugi copy ama su governor da pisin ki hairi wakat chiron adu da sakang da Meeoi aduna tuminna leina pa masung wangang da da ingit tarok ki hairi thawdo asi tha asigi
अनीदगी हौरदुना नुमित खरनि चुपना चथरखिबनी मरम असदगी महाकना सोशल मीडिया की अकाउंट अदु मुथतकी हाइना सुफंगदोकी पनबा याबदी ओजोइदा मणिपुरी लेंगा की मैकैदगी एस्कॉर्ट कम हाउस गार्ड ओइना खुलाई पाइबा पर्सनल सिंग पीदुना ngak सेलहलखिबनी हाइरि अदुगा मथंग अपडेट असना कुकी एम ब्राउन शुगर किलो माखाई एम बरम कोना फारे ngasi nungtin pung mari rom tarapata senapati police na NI2 paring the kilometer ani rom chatlaga leiba maugi murders park manakta frisking amasung checking chathabada senapati rom dagi Nagaland tamna thaurakhiba tata yoda angobo machu MN03 is 70 na in check tawpada sapon cap kuntra ga manga da haplaga gari asida lochinduna puramba brown sugar gram nipuri Samriga kunga mathoi 0.6 pare hairi brown sugar sing asibu purakiba Meeoi adugi maming songkhonchin haukip sahi kuntra ga turuk apokpan nesoi haukip kawi ukrul district ki sasat khuldagi ni hairi mahaki gari da illegal drug sing yaure haiba sing nabada ki senapati ki DC da executive magistrate ama thabiraknaba haibjebadagi maugi ADM nirangam license sahi nipu manga thabirakpadagi mahak amasung gari asibu thaurakliba Senkong ching haukip yauna atai witnessing ki mamang da gari asi check tawbada sapon cap kuntra ga manga da illegal drugs sing asi gari asi gi mathak thongba body gi sarukta damburna kupsi lagalo sinduna purambani hairi illegal drugs sing asi fanglaba matung da mak pung mari gi minute 10 rom tarakpada phagat kibaga loina na mak ki mathak ta ma police na NPS ek ki makha da case FIR number 7/11/2023 register tawduna lokhutle hairi UG ama nongmai amasung sel ga konana fare police control room dagi ngasi thorokhiba seron amada underground organization amagi Meeoi ama 0.9 mm pistol ama magazine ani maru taraga taruk sel oina lupa lising mautraga ni thoi amasung car amaga konan Imphal West district ki mafam amadagi fare mangondagi mobile phone mari su recover tawre hairi loina na mahakna miam dagi namduna yamla basen phum ching lawbada senaba Meeoi ni haina su pungdorlim amarom da ngasi su Imphal West thawal amasung kangpokpi district ta security forcing na thi humbagi thabak chataki hairi Video seeing bibagi damak tamayam pumna po mukahna tagachari anu update kita mukta online Manipur YouTube channel na sabunuk video na subscribe to biramo thank